Manipur Pradesh Congress Committee ki Labour Department ki Chairman oiriba Toijam Lokendro ki mayumda bom pokhaihalamba akia khang piramba thouwong bu yaningdaba phongdoktuna ngasi Kongpal Youth Development Club ki member sing amadi Kongpal Ningthobung Laikai Khaidem Laikai Kongkham Laikai amadi Chingambam Laikai ki maira paibi singna wakat mifam chathakre Toijam Lokendro ki yumgi thongalda chathaki ba wakat mifam aduda bom langshinduna pokhaihalamba gi mayokta maira paibi singna kholau kaya lauki Thaudo asigi matangda wakat mifam aduda saruk yakibi huidrom dhani kaubi maira paibi member amana Khurai SC oina mamangda mire oikiba Toijam Lokendro da atamnana chatharamleba thouwong asi politics ka mari leinaramgadra haina singnai karigumba topa maram amagi oiba tarbasu phaminaduna wari sanabagi tanja lahoningi madugi ona tainabada yumlakta bom langshinduna Aki akhang pibagi thouwong akanba mawongda condemn touwe kanana kari maram gidamak thouwong asi satharambano haiba athuba matamda sengdoraknaba khanghanki Itha thajana sugumba bom langsilamba thaudo ase aikhoigi chingadaba ngamde akoigi politics ki oiba wakalonda langjalami bra natraga mana phattaba kaya afaba phattaba thabuk thorong kaya da yauribogira natraga na akoi karigumba mana asigumba thaudo thoiba thaudo sing asida Tanaba yaba akoigi karigumba leiramagadi haminaraga wari watai sanabasu yarambani adubu khangudana leikaigi sugumlaba pajamiyangi mamangda aki akhang naina thaudo asi tawbase akoi matungda hona tahandanaba haijaningi aduga thoksu thohanbigano haiba wafam asi thamjage Wakat mifam aduda saruk yakiba KYDC ki General Secretary Laisram Aruna ngasi faubada laikai asida leiba social worker Toijam Lokendro ga kanagumba amattaga nungainadaba leibagi pau tade maram aduna bom pokhaihalamba gi thaudo asi kanana kari maram gidamak chatharambano haiba sengdoraknaba khanghalakle Pai laikai sigoina yamna nungaitaba haibadi ahing matamsida pagi aki khangpohanba maroina yumda tummaga leijaba misingda natragana akoigi ahal laman sing leibo sing sida aki khangpohanba haibasi sida tawbiriba pai pudimakna masida sengdokpirakpa ama khoi pamjai kaina kanda ngasi phawbada khoi laikai se leibir khoi social worker Toijam Lokendro Enhancement bungchasi ngasi phawbada khoi karigumba maram amatada nungainadaba khonaba leibagi khoi pau tajade maram asina kaimba kanana tawbuno haibadu mai leinabu singna haibadi sida thina tawbiriba sing leibiragadi khoi sengdokpiyanaba khoi KYDC gi General Secretary moina khoi pau jenjari Razada aki akhang pohanba bom langsinbagi maram Razada aki akhang pohanba